की general strike Laothokkhre manipur miyamna NRC update tawduna census pangthokpa yaroi haina maikai kayadagi laurabashu paliba laingakasina census pangthoknaba thorang lokhatpabu yaningdaba phongdoktuna Just and Fair Delimitation Jfd na Pung difuni pangi general strike Laothokkhre World Club ta pangthokkiba paugi mifam amada Jfd ki convener Jitendra Nathokliba irang asina mayumda changba ngamdana Relief camp ta leiriba IDP sing mayumda hana hanjin halu amadi NRC update taw haina matam sangna miyamda khongjang changshilabsu lengaga sina census pangthoknaba thorang lokhatpabu akan mamongda yaningdaba phongdokhi situation asida koi hana already koi boycott tawre haida Laothokkhibani census boycott tawre haidana adugi matungda sansalakpa khongjang mayam gi manungda hujug leiriba sarkar gi government gi leiriba mogi mesne mayam sisinaraga tongan mamhum singda lona khogi census tawrana bokhona matamda enumerator amadi kano singbo supervisor bo training tobagi sathari masi khoi thingna bayam kan honari yamna laibuk thibadi ai gi lamdom sida leiriba yelo manipuri sing masibu kanna bokhona matamda asobu thogdang longmina si haira pawda leibiriba lenga ki oriba pibsana karimata thawa sabidaba aduga ngasi tang tarak tret numida sidagi haukraba ai census ki self enumeration hokriba se masigi mayokta handan hariba hawbudi yadrabanina ai ngasi tinbiriba tongan ba mai kyadagi lakbiriba community mayam leadership aduga campaign for just and fair delimitation da yaw chanminariba task force ki mai kyagi leadership mayam singna kupna handan na khanarba matungda leiriba pibam masida tana tadraba udraba lengaksigi mafunda hoji kai nubinni supna ai general strike tawrani haidana koi mayam da Laothokkhre hairiba general strike si ngasi numit sigi midnight haibadi pung nongyai matang lakudagina matangi tangdo adudagina laiba tang 18 gi midnight forward local forward numini general strike koi kokjabani ngasi kokjariba general strike si miyam wahan geni ko bunate manipur miyam gi pindabagi kholong mayam sukna ai de pressure pingmale budigi udaba khangdaba leiriba mayam singse maside khangna nabagi damta lengak ta achobu bi bacheng mani maside karigumba lengak sina amukhana masi fawbuda karigumba kain tasindaba usinadaba tholuku taragadi maside gi hena sathiba violin jawba mayam mu chakchalakani aibagi wafamdu miyam thamjari aduga masi masi tinmineriba Laothokmineriba mayam kai kunu si tongan